Hauzik Paodam 7th Maroya Pao Pijari. Ngasi Manipur ki tampak ki mafam singda go back Assam Rifles haiba kholauda miyamna khongjang sangsinkre. Intensified mission into the news 5.0 ngasi Zedimsta Health Minister Dr. Sapam Ranjan na launch tawkre. Ziri Bamda Mapan Suba National Handloom Day Thorom Pangthokre. Loidana, Maitay amasung Kuki Kanglup Anigi Lan Lepiro Haina Kokdagi Miyam na appeal tawrakli. Mapungayo Paulo Birasi. Assam Rifles ki mathakta thamkiba people curfew ki sharu amo oina ngasi tampa ki mapamayam bada Laikai Club Maira Paibi amadi organization singna sin bathungna Assam Rifles thajade Manipur dagi Assam Rifles loktho u haiduna khongjang jangsinkre. Go back Assam Rifles haiba manabo kholaw asida ngasi Manipur ki tampa ki mapamayam bada khongjang jangsinki. Saithabi Lairak Masin Kurai Tidim Lambi Maitram Malom Kaisampat Nagampal Kuyathong Sagolban Bijoy Govinda Tera Lukram Lairak Singja Maina Singba Mapam Singda Khongjang Singasi Sangsinki Khongjang Singaduda Manipura NRC Chana Halu Kuki militant Singi Su Lokto U Manipur ki ngamkai Kaibiya Roy Misang Mikai Naiba Assam Rifles Yaning Day Manipura ki Assam Rifles Lokto U Kuki militant Sing Taktoko Haibana Singba Kholau Kaya Launaki Khwairamban Kaithelda Sangsin Kiba Khongjang aduda Lukmai Saluki General Secretary Asem Nirmala na hai Haukiba Sahi Kayadagi Airna Manipur gi nupi singi mathakta miot minai kaya tawduna lakli Assam Rifles na Maitai nupi singda sathaduna lakiba thawong sing asigi manung channa tha asigi ahumda torbungda ima singi mathakta Airna phuba saiba electric shock tahonba chemical spray kapsin bana singba thawong kaya sathakiba dubu yaningda ba phongdokpo oina ngasigi people curfew asi sagatpani Manipur gi lemai dagi air tanthoktre phawba makhal makha kaya gi khongjang sangsin khigani amadi leibak asigi chief minister na air na lamdam asigi nupi singda chathariba thawong asigi matangda wahai mase ama phawba haidaba si laibak thibani haiki Nupi sing wanda dana ta dana lairaga marai ba kannabagi damakta maramdam gi damakta changsan gi ba nupi sing duna asok apan yauraga na kari gi damakta mahak tumina lairi aikoi se kadai digi lak ba mino aikoi se tokhai ba external lagi aikoi se refugee ne aikoi na oina refugee oina laurabra aduna masi aikoi yabanga moy maram aduna hairi ba na matang yeng ba Assam Rifle ase masi thunamak Manipur dagi lokthok kigadabani Assam Rifles na Maitai nupi singda sathakiba ka henba thawong bu yaningda ba phongdok laduna Khwairamban ima Kaithel gi nupi singna wakat khongjang sathakre wakat khongjang duda saruk yakibi Khwairamban ima Kaithel gi nupi amana hai viral video amada India gi Prime Minister madi Manipur BJP gi president na khudakta wangang laklaga lamdam asigi nupi singbu Assam Rifles na sathakiba ka henba thawong adubuna kari shu khandaba yaningde maram asina Nama Kaktangda Yengba Assam Rifles Manipur dagi lokto u Makoina Aikoi Bungakpi Gani Haibagi Tazaba Aikoida Tazaba Laitre Pongdoki Wakat Khongjang aduda Manipur dagi Assam Rifle lokto u Aikoi Santi Pami Long live Manipur Manipur ki ngamkai Kaibiya Roy Manipur da NRC Chana Halu Haiba Kholau Kaya Su Lauki Ngasi tampa ki mafam singda Assam Rifles ki mayokta sangsin ki ba khongjang gi saro amo oina Kongba bazar da nupi sina wakat khongjang sangsin ki Kongba tu irilbum apunba Maira Paibi lupna sangsin ki ba khongjang aduda saruk yakibi amana me ahum dagi sin kuki narco terrorist na haurakkiba lan asi hauzik tha ahum helakle masida center amadi state government na hauzik phawba miyambu wahallaga thamba si pende loina
ꯑꯩꯈꯣꯏ ꯕꯨꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯔꯛꯂꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯌꯥꯝꯅ ꯐꯣꯡꯅ ꯆꯤꯟ ꯀꯨꯀꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯅꯨꯄꯤꯁꯤꯡꯗ ꯐꯥꯎꯕ ꯁꯤꯡꯅꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯊꯥꯖꯕ ꯂꯩꯇ꯭ꯔꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯁꯤ ꯑꯊꯨꯕꯗ ꯁꯤꯟꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯣꯔꯁꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯁꯤꯡꯗ ꯉꯥꯛꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯁꯔꯀꯥꯔꯅ ꯍꯣꯠꯅꯕꯤꯌꯨ ꯐꯣꯡꯗꯣꯛꯈꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯎ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯀꯔꯤꯅꯣ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯜꯂꯨ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯋꯥꯡꯈꯩ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯗ ꯅꯨꯄꯤꯁꯤꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ COꯒꯤ ꯃꯤꯇꯝ ꯃꯩ ꯊꯥꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯗꯨꯗ Go Back Anti People Assam Rifles ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ Long Live ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯑꯃꯗꯤ ꯉꯁꯤ ꯈꯨꯔꯥꯏ ꯂꯝꯂꯣꯡꯒꯩ ꯇꯦꯂꯤꯄꯇꯤꯗꯁꯨ ꯃꯥꯏꯀꯩꯗꯣꯡꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯨ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯑꯃꯗꯤ BJP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ A ꯁꯔꯗꯥ ꯗꯦꯕꯤꯒꯤ ꯏꯐꯤꯖꯤ ꯃꯩ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯊꯥ ꯑꯁꯤꯒꯤ ꯑꯍꯨꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗ ꯀꯨꯀꯤꯁꯤꯡꯅ ꯃꯣꯡꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅꯨꯄꯤꯁꯤꯡꯗ ꯐꯨꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯍꯜꯂꯛꯄꯅꯆꯤꯡꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯗ ꯅꯨꯄꯤ 25 ꯔꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ Organizing Committee on Mass Protest Against Assam Rifle ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠꯀꯤ ꯁꯦꯒꯥ ꯔꯣꯗꯇ ꯅꯨꯄꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯉꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ARꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯑꯊꯨꯕꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯅ ꯍꯣꯠꯅꯕꯤꯌꯨ ꯐꯣꯡꯗꯣꯛꯈꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ Go Back Assam Rifle ꯂꯧꯊꯣꯛꯎ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯜꯂꯨ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯂꯥꯟ ꯄꯥꯝꯗꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯐꯝꯖꯔꯤꯕꯁꯦ ꯂꯥꯟ ꯄꯥꯝꯗꯕꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯕꯤꯔꯣ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯈꯨꯠꯂꯪꯅꯗꯨꯅ ꯍꯥꯏꯖꯔꯤ ꯁꯥꯕꯤꯔꯦꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯀꯥꯏꯍꯟꯕꯤꯒꯅꯨ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯇꯩ ꯅꯨꯄꯤꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅꯉꯁꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯌꯨꯝꯗ ꯅꯨꯄꯤꯁꯤꯡꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯌꯥꯏꯁ꯭ꯀꯨꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯅꯨꯄꯤꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ ꯑꯍꯨꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯤꯡꯉꯥ ꯃꯊꯛꯇ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯦꯝꯞꯇ ꯆꯪꯁꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯇꯨꯡꯗ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯟꯗ ꯆꯪꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯅꯕ ꯇꯛꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯇꯥꯔꯕ ꯇꯨꯡꯗ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯆꯪꯈꯤ ꯑꯗꯨꯕꯨ ꯁ꯭ꯄꯤꯀꯔ ꯃꯁꯥ ꯂꯩꯔꯝꯗꯕꯗꯒꯤ ꯑꯃꯨꯛ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒꯤ ꯌꯨꯝ ꯇꯝꯅ ꯊꯣꯝꯖꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯅꯕ ꯐꯣꯡꯗꯣꯛꯈꯤ ꯈꯣꯡꯖꯪꯂꯣꯏ ꯅꯨꯄꯤ ꯑꯃꯅ MP ꯂꯩꯁꯦꯝꯕꯒꯤ ꯂꯣꯏꯅꯕꯤꯗ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯅꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ MPꯒꯤ ꯂꯣꯏꯅꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯏꯅꯤꯡꯊꯧꯗ ꯇꯝꯖꯒꯦ ꯐꯣꯡꯗꯣꯔꯛꯈꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯒꯤ MLA 10ꯅ ꯃꯇꯤꯡ ꯐꯨꯗꯣꯛꯇꯨꯅ ꯂꯦꯞꯄ ngami aduga lemhoriba MLA yankhaina karigidamak lamdam asigi apunbagi saktam ngaknaba miyam khangna makhoina chongthoraktabano miyamgi mihut oiriba makhoida haiza nonjaringaida ekhoi loina tungkhibana hangadore praja ngakpa haibasi representative amagi mathauni karigidamak miyambu ngauduna thambibano phongdokhi लो लैत्रबा कुकी लालौबसिंगी मफमदा कनागी ऑर्डर ngaibनो कना करिगिदमा असम राइफलना
kuki lalhoba khulai paiba singda khut thadabano makhoina amate oina punsilaga samjaraba micham kaya hatpa ngairibano maram asna asigumba aikhoibu ngakpiba ngamdaba Assam Rifle lamdamastagi lokthokadabani phongdokhi tungda nupi sing aduna miyang ya pamba sing aiba zerol ama pisilamki Ekoi Shanti Pami, Harubada, Shanti Pam, the Nabu Masiba, Sumana Levani, Shanti Pam, the thing Han, Yapang, the Ocean Chinerani, Jongsan Jongsan Chinerani, Adu Shanti Pamba, Oder Naiba, Modi Oder Chungatre, Oder Nata, Oder Lady, Kapuya, the Kapaki, Oder P. the Hasna Karizina. Oder Chanadra, Kamuki, the Oder people get Kariakano. Aduna Punimana Hazaga, Ekoi Shanti Pam. Manipur gi apun bagi saktam thugaiduna tokhai belengak amatan bada yauriba kuki MLA taragi mathakta Manipur Legislative Assembly gi speaker na makhoi gi mathakta so cause notice thakrabasu ngasi phauba pakhum pirakidraba kuki MLA tara Manipur Assembly gi speaker na disqualified tawduna Assembly phamba yaholoidabani haina Federation of Civil Society Organization Fox Manipur gi serol amana hairi serol aduna makha taraduna Ngarang torbungda maitai khulngak pasinga chin kuki terrorist singa kan mamong da nomai kapna ringai chairakta army gi sopar ama kuki terrorist singa leiba maikai da yamna nemna paitharak karigumba khara thadarambagi footage local TV channel singda thadorak pa leire Army Sorpa aduna paikhatkiba ikan Canada kuki militant singi maikai dagi akan mamong da khulngak pa volunteer singi maikai tamna bomb kaptuna landaraki Thodo asigi matang da India government ke Ministry of Home Affairs na kudakta Manipur miyam da sengdokadabani amadi Indian Army ki thawang asi kudakta lephangadabani thawang asi India government na kuki terrorist singi misang da leptuna maitai community bu muthatna ba honarakpani haroidabagi maram leite asigumba Center Armed Police Force singi thawang asina miyamna makhoida thajaba lairakta bagaloyana makhoigi chathok chasinda apanba pirakpani hairi Mizal Samadi Rubella Muthatnabagi Pandamda India Sinba Tungna Pangthok Nariba Intensified Mission Indradhanus 5.0 ngasi Manipur State Health Society National Health Mission amadi Directorate of Family Welfare Services Manipur na Sinduna Zeninski Conference Hall da launch tawkre loinana Tharanga Mari Layana Angang Sing Mizal Samadi Rubella Laina dagi ngathoknaba vaccination amadi immunization tawki Tauranga Marilayana Health Minister Dr. Sapam Ranjana Hai Mijal Samadi Rubella Muthatnaba Angang Singbu Ningthina vaccination amadi immunization tawnaba lengak na India pumbada mission asi paikhalakpani Leibak asa lairiba angang chada samada sama hida kapthoknaba pandam thamli mission asi tangka ahum thokna khaidokli ngasidagi hauduna tha asigi tarani thoi phawba ahanba tangka ki oina hida kapthokani September 13 dagi 13 phawbana ani suba amadi October 9 dagi 13 phawbana ahum suba tangka oigani hairiba matam sing asida state asigi angang punama vaccination amadi immunization tohonaba miyamna thodang lominasi healthcare system asda lengak na yamna achoba miyang ama thamli COVID-19 laichat ki matamda government na lokhokiba thodang miyamna khangnare madugi matamda Cowin app sina kiba dugumba ngasigi vaccination amadi Cowin app sina kiba adugumba ngasigi vaccination amadi immunization sisu uwin haina website da data laikhragani uwin app asina Cowin gumna immunization gi se sang phangali digitalization gi matamni technology chakholiba makai healthcare chakhotpagi matam oigadoribani haiki Manga suba IRB outpost ki personnel sanabam bungcha asi moreda posting tabadagi dengue na naraki masina maram oiraga more hospital da layeng duna lakiba du kanbang amdana laikidaba si moreda medical ki facility matik chana laikidaba ni haina yambem na harol marup yaripo yambem ki maikai dagi pendaba phongdokre Manipur Press Club ta pangthopa pawgi mi phamada lup asigi advisor S Jogendra na hai laikidaba bungcha asi nabadagi April thadagi hoduna more hospital da lerakibani karigumba imphal da leramba tholabadi khudongthiba thodo asi tholamdabasu yai adubo hojik tholiba lana sida leibaki damakni haiduna duty tobana replacement ki khudong chaba laikide
Chathok chasinda kudong chadabada natana medical treatment su ningthina phangkhide maram asina mahak tha asigi tarukta laikhidabani nungaitaba thaudo asi Yaripok Yambem gi loop singna punsilaga semba joint committee civil organization Yaripok Yambem na akan mamongda condemn tori hiram asiga mari layana committee asna Manipur chief minister da ngasi memorandum ama pisin kre memorandum adu da more da lairiba state force singda matik chaba medical facility phanganba national highway 102 Imphal more lambi athubada hangdokpa amadi laikhidrabagi imungda sarkar gi thabak piba yauna sarkar na miyang sangba haina palli memorandum asida palliba wafam sing asi Manipur lenga na thabak oina lakhot aktrabadi leibak miyang galoyana akanba khongjang sangsilagani hairi Imphal East District ki Porompa Police Station na konma pham sing dagi ngarang local u liter songarom phagala matung haidok tuna mangan kre Imphal East District ki SPK SSC bakant gi miyang makhada Porompat PS ki OC N Jadumani na lusing ba amadi Jat Regiment yoba combined team amana ngarang numidang pung tarukom tarak pamatam dagi Porompa Police Station manung janba Ananda Crossing TV Tower Lamlong Bazar Ayangpali Road Kongba Andro Parking amadi masigi akoibada drive chathabada u liter songarom masi phagat kibani Public sing na yu thaksil numidang da pamdaba thaudo sing tholak pa yabagi maram laibana ngasi akhanaba drive asi chathakibani drive adu da phagalaba yu sing asi ngarang numidang pung 3 makharom tarakpa matamda konung mamang crossing da hidok tuna manghan kre hairi Malengi mafam kayada mapan suba National Handloom Day pangthokna bagum Jiribam district oinasu Jiribam gi Champanagar da leiba Champanagar Maitai Makhalekai Community Hall da Cluster Development Program Jiribam gi manung chana leiba Directorate of Handloom and Textiles Manipur na sponsor toraga District Handloom and Textile Office Jiribam na sinduna ngasi mapan suba National Handloom Day pangthokre ngasi gi tharamadu da Dibong GP gi Chairman Administrative Committee RK Nobinsna Social Worker K Priyo Kumar Singh Singdong Lekai Ward number 1 Ward Member K Abdul Khan Chief Guest President Amadi Guest Honor Oina Saruyaki Tharamadu Houdingaida Manipur State Sida Thoning Daba Kanglup Anigi Irang Asida Kudong Tiba Thodok Tagi Thawaina Ponta Pikrabai Che now Ima Ibel Singi Thawaina Lairam Lenda Inga Sina Lainaba Mina Amatu Mina Letuna Iswagam Pamda Thawniki Tharonga Mari Layana Dibong GP Chairman Administrative Committee RK Nobin Shanana Haikibada Mata Amada Maitai Amadi Maitai Pangal Yumthong Kuding Nupi Singna Kon Yongkam Amadi Kwang the P Shaduna Sinarami Adubo Matangi Matungina Messina Saba Mamal Ahong Bagi Potok Singasi Oina Mahusilaki Masida P Saba Hibasina P Saduna Ikoi Culture Yokat Nabamadi Masida Mapalam Kadasu Yohanaba Honaminasi Haina Pungdoki Manipur Yapun Basaktam Tugaina Honaba Kuki Narco Terrorist Asiba Haksang Manipura Pumbayaroi Haina Miyamna Kanalau Narabasu Manipur ki apun basaktam thugaina bahona ba kuki narco terrorist sing ya si bahaksang Manipur da phumba yaroi haina miyamna kanna launarabasu Bisnupur district ki manung chanba torbung bangla da leiba lenga ki sericulture department ki technical service center amadi Mulberry Farm ki complex study kuki singna makhoi gi asi bahaksang sing phumna ba sem saba leptri Hiramasi matang ngasi Bisnupur district ki Phabak Chau Ikhai gi miyamna torbung bangla area da drone thagaluba matamda tha sige humda kuki singna asi bahaksang Pungani Haina Torang Toriba, Sayet Nabalay Riba Mapamadu Data, Dimper Sinaduna, Nona Lebak Tonduna Leveling Chamber du Urakibani. Adubo, Hai Riba Tata Dimper Lebak Tabamatamda Lampak Adugi Chang Pam Oiriba, Impal Champur Lambi Manak the Ladiba, BSF Kamadu the Laiba,
ꯄꯔꯁꯅꯦꯜꯁꯤꯡꯅ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯗꯅ ꯃꯅꯤꯡ ꯇꯝꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯁꯨ ꯇꯤꯗꯤꯝ ꯂꯝꯕꯤ ꯑꯁꯤꯗ ꯊꯧꯗꯨꯅ ꯍꯟꯈꯤꯕ ꯎꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯐꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯑꯍꯨꯝꯗ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯂꯥꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯀꯪꯕꯥꯏꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ RAF ꯀ ꯆꯥꯎꯅ ꯃꯨꯛꯅꯕꯗ ꯃꯤꯑꯣꯏ 50 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯌꯦꯠꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯨꯃꯤꯠ 8ꯅꯤ ꯇꯧꯕ ꯌꯥꯔꯣꯏ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ITLFꯇ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯦꯞꯅꯕ ꯈꯪꯍꯜꯂꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯟꯅꯕ ꯃꯐꯝ ꯀꯌꯥꯗ ꯍꯧꯈꯤꯕ ꯊꯥ ꯑꯍꯨꯝꯔꯣꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯕ ꯏꯔꯥꯡ ꯀꯌꯥ ꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯃꯤꯟꯅꯅꯕꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯌꯥꯎꯕ ꯃꯤꯐꯝ ꯑꯃ ꯀꯪꯕꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯃꯦꯖ TVꯅ ꯊꯥꯖꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IGP ꯔꯦꯟꯖ 2 ꯀꯕꯤꯕ K ꯌꯥꯎꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ BSF CRPF ꯑꯃꯗꯤ ꯀꯨꯃꯥꯎꯟ ꯔꯦꯖꯤꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ Bisnupur District ki Oinam Kendra ki manungda leiba Leimrang Government High School Relief Camp ta changjapam lawdon leiriba inmatsingna irang hasi tha ahum sujala phawbada government na tumina laisinba yaningde irang hasi athu matamda loisinduna aikhoi isa isa gi yumda hanjilanbiro aikhoi yamna ware haina inmatsingna ngasi relief camp ta wakan mifam phangkhre wakai mifam aduda saruk yakibi Leimrang waroi singdagi lanjelakpi thongam bimola kobi nupi amana phangdorakpada lana si yamna kuimale aikhoi yamna ware Leimrang waroi singasi yamna pikpa singna koisalaga leiba yamna khudong thiningai oiba mafam amani isa isa gi yumda hanjinba taraga su aikhoi bungak senaba security matik chana thambiyu relief camp ta leiba angang singsu larik tamba phangdana kangaw na duna leiri balengak mapu singasi jungle da leiba sa singi wakhal chelabra ngasi phawba yengduna leiriba karigino chaba thakpadi walhandre haibabu mafam kudimakta nongmai kapnabagi makholna wakhal leitradre masa naba mi su yamna yaure aikhoi sininge hingningdre hatokpiro haina phangdorakki relief camp ta leiriba inmates sing aduna aikhoi yamna ware athubada yumda hanjilanbiro haina thaba placard kaya su sinaki thasna kobi nupi amana thokliba lanasi athuba matamda loichinbiduna santi pubiraklo aikhoi yumda leijarage haina pendaba phangdorakki Thasigi tang ahumda torbung Banglada kuki gyasi baksang phumba yaroi haina sangsing kiba khongjangda maitai nupi kayada Assam Rifles na khut tharakiba tear gas kapsalakiba nung thomlakpa sekna surakpa yauna tongan ba makhal gi hingcha chatharakpa thong yaningde haina kaino apunba nupi lupna kaino thongkhong community hall da ngasi wakan mifam phangkhre wakan mifam atuda saru yakibi kaino apunba nupi luki secretary khangem bamchanu leima tombina phongdorakpada tongan ba lamdam kayada Assam Rifles singna kuki singi misang sangduna lagli thasigi tang ahumda torbung Banglada kuki singi asiba haksang phomba yaroi haina maitai nupi kayana khongjang sangsinbada Assam Rifles na maitai nupi da khut tharakiba thong akan mamong da condemn tawi thaudo aduda solaba nupi kaya hojik phawba makhong thangduna chatpa ngamdaba yauri maramaduna Manipur dagi Assam Rifles athuba matamda lothok pikho Assam Rifles na maitai nupi singda otuna lagli kanglagi mamangda ima singna mapi thongdana protest tokiba Assam Rifles ki mayoktani Central Force lakpada aikhoi bungak pi senbigani haina harauzaki adubo madugi ona tainabada kuki sing misang sanglakpa laibak thibani maramaduna athuba matamda Manipur dagi Assam Rifles lothok pikro haiki Paugi marak thatna aten break ama pijari Nauna hangdok chare handakta inau nauna kapching paji laikai museum parengda ingna chikna study taunaba athenium study hall ama hangdok chare phangbiga ba khudom chabasing private cubicles private locker unlimited wifi AC study hall daily newspaper discussion room lunch area complimentary beverages introductory fee na lupa lising ama akap na basit masingni matam ayuk pung taruk tagi numidang pung mapal akup pamarol gidamak mobile number 9366064817 da contact tawbiyo break ki makha tarakpada paudam amuka na pijari
Maitai amasung kuki kanglup anigi lan lepiro athuba matamda santi puranaba central government amadi state government sinbiu lan asida yung kai mang taklaba maitai pangal singi relief camp ama government athuba matamda hangbiu haiduna kwakta ward number 8 ki miyamna media da phongdokre wapam asing ase kwakta municipal council ward number 8 te leiba ward asigi councillor Chesa Muhammad Abdul Karim alias Abogi yumda paumi singona miyamna phongdokhibani Miyanggo na baduda miyangi mahusiladuna Councillor Chesa Muhammad Abdul Karim alias Abo na phongdokibada nahantang mga da ward number 8 ki manungda leiba maitai kuki amadi maitai pangal singna punna leminaramba laikai asida ahingda kuki lalhoba singna sanglak maitai ahum tumlingaida tamthina hatok lamba si kwakta gi miyamna akan mamawong da condemn tawi thawang adu yamna laibak thibani numit adu dagi ngasi phawba leptana nongmay amadi bong kapsalak pa leptri bom kapsalak paduda ward asigi maning thangba saruk te leiba kutuk wali masjid yauna masjid asigi maning de leiba yum humdra marpuro mai na tumna sak pa yauna akaya toy thoktuna leire hai be yum sing asigi miyoi lising ama henba hojik leifam leitabagi awabo oire aduga maitai pangal miyoi 15 rom su nongmay amadi bom na panduna sokpadagi aruba phibam da leiba su yauri maram aduna nakalani mana santigi wari sanabiduna lana si loisinbiro aduga yum kai leitraba miyoi sing asigi relief camp ama government athuba matamda hangdokpiu haina makhata ki koi kanna hona jari kanna eren sauri aduga koigi haiba sida koigi lan kap koigi amadi koigi leiriba singsida koigi cookie gi singso nangmai kapi riba tapagi kapi ro koi white side ani makse koi haiba khongang singda tawra nangmai kapa amadi bom to kapa se ngasi koi masigi sima koi lepiu haiba wafam sima so ai apil tawjari Kumbi Kendragi Borayang Bidalaiba Ideal Coaching Center Kam Boarding Home na Irang asa solaba bosya amadi kosem na loduna kumsi sahi compartmental amadi improvement exam thagadoriba mahiroi singidama paisa amata loduna lem na boarding asida lehenduna mahima sing tambigani amadi irang asa topa mafamda lanjena tuna sangjapam loduna leiriba mahiroi singidama khudong chabasu pigani haina coaching center adugi coordinator Ataur Rahmana phongdokre wapama singasi Manipur da thole bairang asa lanjena duna wangu higher secondary school da hangliba relief camp te leiriba in matching da ideal coaching center kam boarding home na sinduna sana thakna polam sing mateng pibagi thoram da phongdokibani Ataur Rahman makata na hai asigumba kudong chaba si lownaba ideal coaching center kam boarding home da pau phawbira u hojing Manipur da thole bairang asa maram oiraga tongan tongan relief camp sing da leiriba mahiroi singida makhallaga kudong chaba si pijabani makata na su leiriba relief camp sing da chatuna study material sing su pinaba thorang tauri haiki Manipur ngangkai amadi lengak asi thugaina bahona bada thawaina pontha pikraba chin kuki narco terrorist singi Imphal da leiriba asi baksang Imphal da thamba pamde adubu kuki singa tarai na loba amadi kuki singda sinaba yaroi maitai puruki mangkhriba sing amadi asi baksang sing aduga exchange tawraba matamdata hospital singdagi kuki singi asi baksang lohongadabani haina Manipur awang singkhai kanba club maira paibia punba lok macmalgi spokesperson Konsam Victor Pamubana phongdokre Imphal East District ki Khurai Salanthong Tharo Devi Lampakta pangthokiba paumi singunaba amada mahana makhatana hai hokiba tang ahumda Manipur thugaina bahona kiba kuki militant singi hakchang torbungda leron channa bahona rakpada miyam iho hoki numit adumata da high court ki order amana tha sigi mapanda ani shuba hearing chathagani haina yaithoktuna leiri hirama sida high court na su kuki singya si bhaksang adu state lena sida phomba yaroi haina miyamna pamliba siga chanaba right tabiu haksang sing adu leiron chanana bagidama Micham Prazamadi Mahiroi Sinabiganu Hauze Zenims Rims Amadi Chanpurgi Mokta Mioi Kunmanga Kunipanamadi Kuntra Marigi Tawa Yaudraba Haksang Lady Surasampugi Mokta Lady Bahaksang Kuntra Maria Sigi Manungda Maitegi Haksang Manga Yauri Loyana Irang Ase Horak Padagi Mankiba Maitai Puruki Mioi Kuntareki Langla Langjing Kangdri Moktagi Asi Bahaksang Lobada Prazana Ayat Papibagi Maramdi Aikogi Puruki Mapam Kangdana Lady Bahaksang Aduga Kusina Naba Pambagini Maramaduna Kuki singi haksang asi loba pamlagadi aikhoigi mafam khangdana hatok pikraba miyoi singi haksang adu hana sinagadabani karigumba miyang ya pamagi mayokta Imphal gi moktagi haksang sinaramlabadi hospital singi director na daita logadabani haiki
Jiri Development Organization JDO na ngasi August ki tang tere ki numidang pung nipan dagi horaga Jiribam district ta pung kunmari gi oiba general strike lauthokre JDO Jiribam gi Jiri President Thorak Pazaramana Hai Hokiba August ki tang amada Department of Personnel and Administrative Reforms Personnel Division Government of Manipur na thokiba order amagi matungina Jiribam District Police ki SP Maharabam Pradeep Singhabo ikhang khangodana hauzik tholiba lebaki irang marak asida Jiribam dagi transfer torokiba sibu Jiri Development Organization JDO amadi tongan ba Jiribam ki Civil Society Organization Mera Paibi Singna mari lenaba authority da transfer order kakpinaba amadi SP Maharabam Pradeep Post State Obinaba August tang anida media ki thongda haizakrabaso ngasi phawba thabak ton thok piraktaba si Jiribam ki miyang bu thoksabidabani amadi miyang gi wakat tabidabani haina lowi lenga ke amadi mari lenaba department ke asigumba tasi usanadaba thawang asigi mayokta JDO na ngasi numidang pung nipan dagi horaga pung kunmari gi general strike asi kobani general strike manungda kanaguma matana masa gi yum lekai dagi mapan thokpidaba amadi strike asi boma pung phana sagopinaba Jiribam gi miyamda appeal tawrakli strike manungda lining laiso anaye amadi essential emergency services ka mari lenaba singda komthokani haina su general asna palli Jammu and Kashmir के पुंस्ता नारों द संलग्न नब होना रखिबा हिजबुल मुजाहिदीन के टेरोरिस्ट अमा सेक्रेटरी फोर्स न माई पाहन खिद्रे ngasi nongalamdai da संलग्न नब होना रखिबा फारबर टेरोरिस्ट अदु Bagiladra Punsta Laiba Munir Hussein Kawi Haina Defense Officer Lamana Haiki Masana Masabu Hizbul Mujahideen Division Commander ni Haizaba Munir Hussein lising an sampa Modrom da LOC Lantok Laga POK da Salurabani Mapamaduda Arms Training Loro Matung da lising an sampa Modra Tarukta Halaki Eduga Mok lising an sampa Modra ni Pandamo POK da Saluki Secretary Force da Satakiba attack kayam Mahakna sin kibani hairi Hizbul Mujahideen linkakiba site Salaudin Gasu Hussein Yamna nakna tinay hairi Defense ki wangalo Lieutenant Colonel Sunil Batawal na haikibada Union Territory Jammu and Kashmir da naha kaya bu makhoi khongjang da yahon naba terrorist veteran kaya Pakistan thazilak naba honari Pun sector da naron da sanglak naba honarakiba infiltrators ani khaksu counter operation da security force na hat kre hairi Hauziaroi bada maroy pam kana pijari ngasi Manipur ki tampak yang phamsingda go back Assam Rifle Cyber Kholauda miyamna khongjang jangsin kre Intensified Mission Indradhanush 5.0 ngasi Jenims da Health Minister Dr. Sapam Ranjan na launch tawkre Jiribam da mapan suba National Handloom Day thoram pangthokre loidana maite amasung kuki kanglup ani ki lan lepiro haina kokta gi miyamna appeal tawrakli Nasigidi Paodam pijaba matang sa solution jare miyang tabiri basing bomuka na kurumzari